ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯕ ꯐꯪꯖꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯖꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯄꯨꯖꯔꯛꯄꯅꯤ꯫ ꯃꯌꯥꯝꯁꯨ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯄꯣꯊꯥꯕꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯎꯃꯪꯒꯤ ꯂꯥꯏꯙꯤ꯫ ꯄꯨꯔꯦꯟ ꯈꯨꯡꯒꯪꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯎꯃꯪ ꯆꯤꯡꯈꯣꯡꯒ ꯇꯥꯏꯅꯅ ꯄꯤꯛꯂꯕ ꯌꯨꯝ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯍꯤꯡꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯦꯟꯁꯨ ꯃꯥꯒ ꯆꯥꯟꯅꯖꯕꯤ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯑꯏꯪꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯃꯕꯥꯅꯤ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯄꯨꯔꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅ ꯂꯟ ꯊꯨꯝ ꯃꯆꯦꯠ ꯑꯃꯠꯇ ꯊꯝꯕꯤꯔꯝꯗꯦ꯫ ꯄꯨꯔꯦꯟꯕꯨ ꯄꯤꯛꯂꯤꯉꯩ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯈꯤꯗꯦ꯫ ꯏꯃꯨꯡ ꯑꯁꯤ ꯃꯄꯥ ꯃꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤꯁꯨ ꯑꯗꯨꯝ ꯋꯥꯗꯨꯅ ꯍꯧꯔꯛꯈꯤꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯔꯦꯟꯒꯤ ꯃꯇꯝꯗ ꯂꯥꯛꯇꯨꯅ ꯄꯨꯔꯦꯟ ꯑꯏꯪꯕꯤꯒ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯄꯨꯔꯦꯟꯁꯨ ꯃꯆꯥꯒ ꯃꯇꯨꯒ ꯊꯥꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯁꯨꯗꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥ ꯑꯗꯨꯅꯗꯤ ꯄꯤꯛꯂꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯃꯝꯗꯦ꯫ ꯄꯨꯔꯦꯟꯅ ꯐꯅ ꯀꯟꯅ ꯁꯨ ꯅꯣꯝꯗꯅ ꯍꯣꯠꯅꯖꯔꯕꯁꯨ ꯏꯃꯨꯡ ꯑꯁꯤꯗꯤ ꯑꯋꯥꯠꯄꯅ ꯊꯜꯂꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯄꯨꯔꯦꯟꯒꯤ ꯑꯃꯠꯇ ꯉꯥꯏꯖꯕꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕꯤ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯕꯕꯥ, ꯑꯩꯒꯤ ꯂꯥꯏꯙꯤ ꯑꯃꯠꯇ ꯂꯩꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯤ ꯈꯨꯡꯒꯪꯒꯁꯨ ꯈꯔ ꯂꯥꯞꯅꯩ꯫ ꯏꯇꯣꯞ ꯇꯣꯞꯅ ꯇꯣꯉꯥꯟꯅ ꯁꯨꯛꯂꯕ ꯎꯃꯪ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯈꯛꯇ ꯂꯩꯔꯤꯕꯗꯤ? ꯑꯩꯒ ꯂꯣꯏꯅ ꯇꯤꯟꯅꯅꯕ ꯏꯃꯥꯟꯅꯕꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯙꯤ ꯑꯃꯠꯇ ꯂꯩꯕꯤꯌꯨ, ꯑꯩꯒꯤ ꯏꯇꯥ ꯁꯥꯟꯅꯒꯦ." ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯏꯇꯥ ꯁꯥꯟꯅꯅꯕ ꯏꯆꯥꯅ ꯄꯥꯝꯕ ꯂꯥꯏꯙꯤꯗꯣ ꯏꯄꯥ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯉꯁꯤ ꯍꯌꯦꯡꯗꯤ ꯏꯄꯥꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯪꯉꯅꯤ꯫ ꯃꯗꯨ ꯍꯦꯛ ꯐꯪꯕꯒ ꯏꯆꯥꯅ ꯈꯣꯏꯗꯥꯖꯕ ꯂꯥꯏꯙꯤꯗꯣ ꯅꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯡꯒꯪꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯇꯨꯅ ꯏꯆꯥꯅ ꯈꯣꯏꯗꯥꯖꯕ ꯂꯥꯏꯙꯤꯗꯨ ꯂꯩꯔꯨꯔꯁꯤ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯏꯆꯥ ꯊꯣꯏꯕꯤ, ꯋꯥꯔꯁꯨ ꯋꯥꯅ ꯏꯆꯥꯅ ꯉꯥꯏꯕ ꯇꯥꯔꯦ." ꯄꯨꯔꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯊꯃꯣꯏꯗ ꯑꯄꯦꯟꯕ ꯑꯃꯃꯝ ꯄꯣꯛꯆꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯔꯦꯟꯒꯤ ꯊꯕꯛꯀꯤ ꯈꯨꯠꯁꯨꯃꯜ ꯑꯗꯨꯁꯨ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯐꯪꯉꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯨ ꯐꯪꯖꯔꯕꯁꯨ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯐꯪꯉꯛꯄ ꯄꯩꯁꯥ ꯈꯔ ꯈꯖꯤꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯙꯤꯗꯨ ꯂꯩꯕ ꯉꯝꯃꯝꯈꯤꯗꯦ꯫ ꯑꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯃꯄꯥ ꯃꯃꯥꯗ ꯃꯥꯒꯤ ꯂꯥꯏꯙꯤ ꯄꯤꯌꯨ, ꯑꯩꯒꯤ ꯏꯇꯥ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯔꯦꯟꯁꯨ ꯃꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯂꯥꯏꯔ ꯇꯥꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯤꯛ ꯊꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯨꯛ ꯅꯨꯡꯁꯥ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯣꯡꯃꯗꯤ ꯄꯨꯔꯦꯟꯅ ꯎꯃꯪꯗꯒꯤ ꯎ ꯑꯃ ꯌꯥꯟꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯌꯥꯜꯂꯛꯀꯗꯕ ꯎ ꯑꯗꯨꯅ ꯃꯆꯥꯒꯤ ꯂꯥꯏꯙꯤ ꯑꯃ ꯁꯥꯒꯦ ꯈꯜꯂꯛꯈꯤ꯫ ꯎꯗꯨ ꯌꯥꯟꯒꯗꯕ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯁꯨ ꯄꯨꯔꯦꯟꯒꯤ ꯃꯪꯂꯥꯟꯗ ꯎ ꯃꯁꯛ ꯈꯪꯗꯕ ꯎ ꯄꯥꯟꯕꯤ ꯑꯃꯅ ꯄꯨꯔꯦꯟꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯇꯠꯇꯅ ꯀꯧꯕ ꯍꯧꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯄꯨꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯥꯛꯊꯣꯛꯂꯝꯗꯦ꯫ ꯄꯨꯔꯦꯟꯒꯤ ꯋꯥꯈꯜꯗꯁꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯗ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯑꯩꯅ ꯎꯈꯤꯕ ꯎ ꯄꯥꯟꯕꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯂꯩꯕꯖꯥꯔꯥ? ꯅꯣꯡꯃꯅ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯍꯦꯛ ꯎ, ꯅꯣꯡꯃꯅ ꯏꯆꯝ ꯆꯝꯕ ꯎꯒꯤ ꯃꯇꯧ ꯑꯃ ꯍꯦꯛ ꯑꯣꯟ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯎ ꯄꯥꯟꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯛꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯑꯩꯕꯨ ꯇꯠꯇꯅ ꯀꯧꯔꯤꯕꯗꯤ? ꯑꯁꯨꯝꯅ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯄꯨꯔꯦꯟꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯄꯣꯛꯈꯤ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯎ ꯄꯥꯟꯕꯤ ꯑꯗꯨ ꯌꯥꯜꯂꯨꯔꯒꯦ ꯈꯟꯗꯨꯅ ꯑꯌꯨꯛ ꯉꯟꯗꯥ ꯑꯉꯟꯕꯗ ꯄꯨꯔꯦꯟ ꯃꯇꯨ ꯃꯆꯥ ꯇꯨꯝꯕ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯎꯃꯪ ꯑꯗꯨꯗ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯇꯠꯇꯅ ꯎꯔꯤꯕ ꯎ ꯄꯥꯟꯕꯤ ꯑꯗꯨ ꯌꯥꯜꯂꯨꯅꯕ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯣꯝꯗꯒꯤ ꯎꯆꯦꯛ ꯎꯌꯥꯁꯤꯡꯅ ꯄꯨꯔꯦꯟ ꯇꯝꯅ ꯑꯣꯟꯗꯨꯅ ꯂꯥꯛꯅ ꯈꯣꯡꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯔꯦꯟꯒꯤ ꯇꯨꯡꯗꯁꯨ ꯃꯁꯛ ꯎꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯒꯨꯝ ꯁꯣꯠ ꯁꯥꯠ ꯃꯈꯣꯜ ꯑꯃ ꯄꯨꯔꯦꯟꯒꯤ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨ ꯁꯨꯝ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯎꯃꯪꯗꯨꯒꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄꯗ ꯄꯨꯔꯦꯟꯅ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯐꯪꯉꯝꯃꯤ꯫ ꯄꯨꯔꯦꯟꯒꯤ ꯋꯥꯈꯜꯗꯁꯨ ꯀꯔꯤꯅꯣ, ꯃꯤ ꯇꯥꯗ꯭ꯔꯕ ꯁꯨꯛꯂꯕ ꯎꯃꯪ ꯑꯁꯤꯗ ꯑꯩꯒꯤ ꯁꯥꯅꯤꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯥꯅꯤꯜ ꯑꯃ ꯐꯪꯉꯤꯁꯤꯕꯣ?
ꯎ ꯑꯃꯗ ꯀꯣꯛ ꯀꯣꯛ ꯌꯩꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯃꯤꯅ ꯎ ꯇꯨꯞꯄꯒꯤ ꯃꯈꯣꯟꯁꯨ ꯃꯥꯟꯗꯦ ꯀꯔꯤ ꯃꯈꯣꯟꯅꯣ ꯃꯁꯤꯕꯨ ꯑꯁꯨꯝꯅ ꯄꯨꯔꯦꯟ ꯃꯥꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯣꯟꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯄꯨꯔꯦꯟꯁꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ ꯐꯅ ꯀꯨꯏꯅ ꯎꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯨꯔꯦꯟꯅ ꯀꯣꯏꯆꯠ ꯀꯣꯏꯆꯦꯟ ꯆꯦꯟ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯊꯤꯔꯕꯁꯨ ꯃꯐꯝ ꯀꯔꯥꯏꯗꯒꯤꯅꯣ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯃꯝꯈꯤꯗꯦ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯍꯦꯛ ꯂꯨꯞꯈꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯄꯨꯔꯦꯟꯁꯨ ꯋꯥꯔꯛꯄꯗꯒꯤ ꯄꯨꯡꯀꯛ ꯆꯥꯎꯕ ꯎ ꯄꯥꯟꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯐꯝꯗꯔꯒ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯑꯩꯅ ꯎꯃꯪ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯕꯨ ꯑꯇꯝꯅꯅ ꯂꯛꯅꯔꯤꯕꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯑꯣꯏꯔꯕꯖꯥꯔꯥ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯃꯥꯡꯗꯒꯤ ꯑꯃꯨꯛ ꯍꯦꯛ ꯇꯥ ꯇꯨꯡꯗꯒꯤ ꯑꯃꯨꯛ ꯍꯦꯛ ꯇꯥꯔꯛ ꯆꯞ ꯆꯥꯕ ꯃꯐꯝꯗꯤ ꯈꯪꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ ꯏꯁꯥ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯆꯣꯛꯊꯔꯦ ꯃꯇꯝꯁꯨ ꯃꯥꯡ ꯀꯥꯟꯅꯗꯦ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯊꯕꯗ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ ꯏꯆꯥꯒꯤ ꯂꯥꯏꯗꯤ ꯁꯥꯅꯕ ꯄꯨꯡꯀꯛ ꯆꯥꯎꯕ ꯎ ꯄꯥꯟꯕꯤ ꯑꯃ ꯌꯥꯜꯂꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯄꯨꯔꯦꯟꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯅ ꯉꯥꯊꯔꯤꯕ ꯎ ꯄꯥꯟꯕꯤ ꯑꯗꯨꯗꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯇꯥꯔꯛꯈꯤꯕ ꯂꯧꯁꯟꯐꯝ ꯈꯪꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯈꯣꯟ ꯊꯣꯔꯛꯈꯤ ꯄꯨꯔꯦꯟꯁꯨ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯃꯁꯥꯗ ꯏꯐꯤꯡ ꯐꯤꯡ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯊꯔꯝꯂꯤꯕ ꯎ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯎꯗꯨꯁꯨ ꯑꯉꯛꯄ ꯃꯇꯧꯅꯤ ꯄꯨꯔꯦꯟꯒꯤ ꯃꯪꯂꯥꯟꯗ ꯇꯠꯇꯅ ꯃꯥꯕꯨ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯅꯕ ꯀꯧꯔꯝꯕ ꯎ ꯄꯥꯟꯕꯤ ꯑꯗꯨ ꯑꯣꯏꯔꯝꯈꯤ ꯉꯁꯥꯏꯗꯒꯤ ꯂꯧꯁꯟꯐꯝ ꯈꯪꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤꯕꯗꯨꯁꯨ ꯎꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯀꯌꯥꯁꯤꯗꯒꯤ ꯄꯨꯔꯦꯟꯁꯨ ꯃꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯆꯔꯝꯃꯤ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯂꯧꯁꯟꯐꯝ ꯈꯪꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯑꯩꯅ ꯉꯥꯊꯔꯨꯔꯤꯕ ꯎ ꯑꯁꯤꯗꯒꯤ ꯑꯣꯏꯔꯝꯃꯕ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯇꯠꯇꯅ ꯎꯔꯤꯕ ꯎ ꯄꯥꯟꯕꯤ ꯑꯗꯨꯒꯁꯨ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯎ ꯑꯁꯤꯒꯤ ꯃꯁꯛ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦꯗ ꯐꯔꯦ ꯎ ꯄꯥꯟꯕꯤ ꯑꯁꯤꯗ ꯑꯩ ꯋꯥ ꯉꯥꯡꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯄꯨꯔꯦꯟꯅ ꯎ ꯄꯥꯟꯕꯤ ꯑꯗꯨꯗ ꯋꯥ ꯉꯥꯡꯕ ꯍꯧꯔꯝꯃꯤ ꯅꯪ ꯅꯠꯇ꯭ꯔ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯔꯤꯕꯗꯨ ꯇꯁꯦꯡꯅꯃꯛ ꯅꯪ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯔꯝꯕ ꯎ ꯄꯥꯟꯕꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯤꯔꯛꯎ ꯋꯥꯐꯝ ꯑꯁꯤ ꯄꯨꯔꯦꯟꯅ ꯎ ꯄꯥꯟꯕꯤ ꯑꯗꯨꯗ ꯍꯪꯉꯝꯃꯤ ꯑꯁꯨꯝꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯄꯨꯔꯦꯟꯅ ꯎ ꯄꯥꯟꯕꯤ ꯑꯗꯨꯗ ꯋꯥ ꯁꯨꯝ ꯉꯥꯡꯁꯤꯜꯂꯨꯕꯗꯒꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯎ ꯄꯥꯟꯕꯤ ꯑꯗꯨ ꯃꯁꯥ ꯃꯔꯦꯡ ꯍꯥꯏ ꯅꯣꯝꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯔꯦꯟꯒꯤ ꯋꯥꯈꯟꯗ ꯎ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯨꯝ ꯃꯥꯒꯤ ꯋꯥꯈꯟꯗ ꯎ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯀꯧꯔꯛꯈꯤ ꯃꯇꯧ ꯀꯌꯥꯁꯤꯗꯒꯤ ꯄꯨꯔꯦꯟꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯎ ꯑꯗꯨꯗ ꯀꯥꯡꯊꯣꯛꯑꯝꯃꯤ ꯑꯣ ꯅꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯎ ꯑꯣꯏꯔꯕꯣꯏꯔꯦ ꯐꯔꯦ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯉꯁꯤ ꯌꯥꯟꯕ ꯇꯥꯔꯦ ꯑꯗꯨꯒ ꯏꯆꯥꯒꯤ ꯂꯩꯊꯤ ꯁꯥꯕꯤꯔꯒꯦ ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯥꯅꯨꯄꯤꯒꯤ ꯏꯇꯥ ꯑꯣꯏꯗꯨꯅ ꯅꯕꯥꯅꯤ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯧ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯟꯅ ꯄꯨꯡꯀꯛ ꯆꯥꯎꯕ ꯎ ꯑꯗꯨ ꯁꯤꯡꯖꯪ ꯊꯥꯗꯨꯅ ꯌꯥꯟꯕ ꯍꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ ꯃꯥꯅ ꯁꯤꯡꯖꯪꯅ ꯎ ꯑꯗꯨꯗ ꯃꯇꯨꯞ ꯑꯃ ꯌꯥꯟꯕ ꯍꯧꯔꯛꯄꯗ ꯎꯗꯨꯒꯤ ꯃꯁꯥꯗꯒꯤ ꯏꯑꯣꯏ ꯏꯁꯤꯡꯑꯣꯏ ꯇꯧꯕ ꯈꯔ ꯀꯥꯞꯊꯣꯔꯛꯈꯤ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯎꯆꯦꯛ ꯎꯌꯥꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯁꯤꯡꯖꯪꯅ ꯎ ꯑꯗꯨꯗ ꯃꯇꯨꯞ ꯑꯃ ꯍꯦꯛ ꯌꯥꯟꯕ ꯍꯧꯔꯛꯄꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯄꯥꯏꯊꯣꯛꯅꯈꯤ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯄꯨꯔꯦꯟ ꯎ ꯄꯥꯟꯕꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯨꯞꯅꯕ ꯌꯥꯟꯕ ꯍꯧꯔꯝꯃꯤ ꯎꯃꯪ ꯑꯗꯨꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃꯁꯨ ꯎꯠꯂꯛꯈꯤ ꯎꯆꯦꯛ ꯎꯌꯥꯁꯤꯡꯁꯨ ꯑꯇꯤꯌꯥꯗ ꯄꯥꯏꯗꯨꯅ ꯂꯥꯛꯅ ꯈꯣꯡꯉꯝꯃꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅꯁꯨ ꯄꯨꯔꯦꯟ ꯇꯝꯅ ꯍꯨꯝꯖꯤꯜꯂꯛꯑꯝꯃꯤ ꯐꯅ ꯃꯁꯤ ꯑꯣꯏꯖꯔꯕꯁꯨ ꯄꯨꯔꯦꯟ ꯎ ꯑꯗꯨ ꯌꯥꯜꯂꯒ ꯃꯆꯥꯒꯤ ꯂꯩꯊꯤ ꯁꯥꯔꯅꯤ ꯈꯟꯕꯗ ꯋꯥꯈꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯎ ꯄꯥꯟꯕꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯨꯞꯅ ꯌꯥꯟꯊꯠꯂꯝꯃꯤ ꯀꯣꯟꯅ ꯎ ꯑꯗꯨ ꯌꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯆꯥꯒꯤ ꯂꯩꯊꯤ ꯁꯥꯕ ꯀꯣꯟꯅꯅꯕ ꯆꯥꯡꯗ ꯎ ꯃꯇꯨꯞ ꯐꯖꯕ ꯑꯃ ꯀꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯄ ꯍꯧꯔꯝꯃꯤ ꯄꯨꯔꯦꯟꯅ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯔꯛꯇꯨꯅ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯋꯥꯈꯜ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯂꯩꯊꯤ ꯑꯃ ꯌꯨꯝꯗ ꯄꯨꯁꯜꯂꯒ ꯆꯪꯈꯤꯗꯕ ꯌꯥꯗꯦ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯑꯣꯏꯅ ꯁꯨꯝ ꯀꯥꯈ꯭ꯔꯒꯦ ꯌꯨꯝꯗ ꯆꯪꯉꯔꯣꯏ ꯑꯁꯨꯝꯅ ꯄꯨꯔꯦꯟ ꯃꯌꯨꯝ ꯆꯪꯉꯝꯗꯅ ꯃꯥꯅ ꯈꯥꯏꯔꯛꯄ ꯎ ꯃꯀꯛ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯀꯠꯂꯒ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯄꯨꯔꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯎ ꯁꯨꯕ ꯃꯤꯅꯤ ꯊꯕꯛ ꯃꯐꯝ ꯍꯦꯛ ꯌꯧꯕꯒ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯃꯆꯥꯒꯤꯗꯃꯛꯇ ꯎꯃꯪꯗꯒꯤ ꯌꯥꯜꯂꯛꯏꯕ ꯎ ꯃꯀꯛ ꯑꯗꯨ ꯃꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏꯙꯤ ꯑꯃꯒꯤ ꯃꯤꯇꯝꯗ ꯍꯛꯄ ꯁꯥꯕ ꯍꯧꯔꯝꯃꯤ ꯄꯨꯔꯦꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯨꯔꯦꯟꯁꯨ ꯑꯇꯣꯞꯄ ꯋꯥꯈꯜꯂꯣꯟ ꯁꯪꯁꯥꯔ ꯑꯃꯗ ꯃꯆꯥꯒꯤ ꯂꯥꯏꯙꯤ ꯑꯗꯨ ꯏꯠꯇꯨꯅ ꯁꯥꯔꯝꯃꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯄꯨꯔꯦꯟꯅ ꯃꯆꯥꯒꯤꯗꯃꯛꯇ ꯁꯥꯔꯤꯕ ꯂꯥꯏꯙꯤ ꯑꯗꯨ ꯃꯤ ꯑꯃꯒꯤ ꯃꯤꯇꯝꯒ ꯆꯞ ꯃꯥꯟꯅꯅ ꯃꯌꯦꯛ ꯊꯣꯛꯄ ꯍꯧꯔꯛꯈꯤ
ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯨꯡ ꯐꯥꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯄꯨꯔꯦꯟꯅ ꯃꯥꯅ ꯁꯥꯔꯤꯕ ꯂꯥꯏꯙꯤ ꯑꯗꯨꯗ ꯌꯦꯡꯁꯜꯂꯨꯕ ꯃꯇꯝꯗꯗꯤ ꯑꯉꯛꯄ ꯐꯪꯅ ꯂꯥꯏꯙꯤ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯐꯖꯔꯛꯈꯤ꯫ ꯃꯥ ꯃꯁꯥꯕꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯆꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯅꯤꯡꯊꯤꯖꯔꯕ ꯂꯥꯏꯙꯤ ꯑꯃ ꯑꯩꯅ ꯁꯥꯔꯝꯂꯤꯕꯅꯣ? ꯑꯩ ꯏꯁꯥꯅꯐꯥꯎ ꯍꯦꯛ ꯊꯥꯖꯗꯦ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕ ꯂꯥꯏꯙꯤ ꯑꯃ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯂꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯔꯦꯟꯒꯤ ꯃꯁꯥꯗ ꯐꯥꯎꯖꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯄꯨꯔꯦꯟꯅ ꯁꯥꯕ ꯂꯥꯏꯙꯤ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯁꯨ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯅꯈꯤ꯫ ꯄꯨꯔꯦꯟ ꯃꯁꯥꯃꯛꯇꯁꯨ ꯂꯥꯏꯙꯤ ꯑꯗꯨ ꯄꯩꯁꯥ ꯍꯦꯟꯅ ꯄꯤꯗꯨꯅ ꯂꯩꯔꯒꯦ, ꯃꯌꯨꯝꯗ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥꯒꯤꯗꯃꯛꯇ ꯄꯨꯕꯤꯈꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯦꯟꯗ ꯂꯥꯏꯙꯤ ꯑꯗꯨ ꯂꯩꯖꯔꯒꯦ ꯇꯛꯄ ꯍꯧꯔꯝꯃꯤ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯄꯨꯔꯦꯟꯅ ꯂꯥꯏꯙꯤ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯌꯣꯜꯂꯝꯗꯦ꯫ ꯁꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯂꯥꯏꯙꯤ ꯑꯗꯨ ꯍꯥꯊꯨ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯅ ꯄꯨꯔꯦꯟ ꯍꯜꯂꯛꯇꯕꯒꯤ ꯃꯊꯋꯥꯏ ꯋꯥꯖꯗꯨꯅ ꯊꯣꯡꯒꯥꯟꯗ ꯄꯨꯔꯦꯟꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯦꯟꯁꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯎꯅ ꯁꯥꯕ ꯂꯥꯏꯙꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯃꯄꯥꯅ ꯄꯨꯔꯛꯄ ꯂꯥꯏꯙꯤ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤ, ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯈꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯐꯪꯖꯕꯗ ꯄꯨꯔꯦꯟꯁꯨ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯝꯕꯁꯤꯡ ꯑꯗꯨ ꯄꯨꯀꯣꯛ ꯍꯦꯛ ꯀꯣꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯄꯨꯔꯦꯟꯗ ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯟꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯥꯏꯗ ꯆꯠꯄꯤꯔꯨꯒꯦ, ꯋꯥꯍꯩ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯍꯥꯏꯕꯤꯔꯝꯃꯒ ꯆꯠꯄ ꯌꯥꯗ꯭ꯔꯥ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯄꯨꯔꯦꯟꯅ ꯅꯣꯛꯐꯤ ꯇꯧꯔꯒ ꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯩ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯆꯠꯂꯨꯕ ꯅꯠꯇꯦ꯫ ꯎꯃꯪ ꯑꯁꯤꯗꯒꯤ ꯏꯆꯥꯒꯤ ꯂꯥꯏꯙꯤ ꯁꯥꯅꯕ ꯎ ꯄꯥꯟꯕꯤ ꯑꯃ ꯌꯥꯟꯕ ꯆꯪꯉꯨꯕꯅꯤ꯫ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯊꯕꯛ ꯃꯐꯝꯗ ꯏꯆꯥꯒꯤ ꯂꯥꯏꯙꯤꯁꯤ ꯁꯥꯔꯒ ꯌꯨꯝꯗ ꯍꯥꯊꯨ ꯍꯜꯂꯛꯏꯕꯁꯤꯅꯤ ꯈꯨꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯄꯨꯔꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯈꯤ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯨꯔꯛꯏꯕ ꯂꯥꯏꯙꯤ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯥꯕꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯂꯥꯏꯙꯤ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯌꯦꯛ ꯅꯥꯏꯅ ꯅꯤꯡꯊꯤꯖꯕ ꯂꯥꯏꯙꯤ ꯑꯃ ꯑꯣꯏ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯦꯟꯁꯨ ꯃꯃꯥꯡꯗ ꯑꯃꯨꯛ ꯐꯥꯎ ꯑꯁꯤꯒꯨꯝꯕ ꯂꯥꯏꯙꯤ ꯑꯃꯠꯇ ꯁꯥꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯀꯣꯟꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯂꯥꯏꯙꯤ ꯁꯥꯕꯒꯤ ꯎ ꯑꯃ ꯌꯥꯟꯕꯒꯤꯕꯨ ꯎꯃꯪꯁꯤꯒꯤ ꯈꯝ ꯊꯦꯡꯕ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯌꯥꯜꯂꯨꯗ꯭ꯔꯕꯁꯨ ꯑꯁꯥꯏꯗꯒꯤ ꯑꯃ ꯍꯦꯛ ꯌꯥꯟꯕ ꯌꯥꯗ꯭ꯔꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯄꯨꯔꯦꯟꯅ ꯅꯣꯛꯐꯤ ꯇꯧꯔꯒ ꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯩꯅ ꯌꯥꯜꯂꯨꯔꯤꯕ ꯎ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯎ ꯄꯥꯟꯕꯤ ꯅꯠꯇꯦ, ꯃꯔꯣꯟ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯕ ꯎ ꯄꯥꯟꯕꯤꯅꯤ꯫ ꯑꯁꯥꯏꯗꯒꯤ ꯎ ꯑꯃ ꯍꯦꯛꯇ ꯌꯥꯜꯂꯒ ꯏꯆꯥꯒꯤ ꯂꯥꯏꯙꯤꯁꯤ ꯁꯥꯔꯝꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯂꯥꯏꯙꯤ ꯑꯁꯤꯒꯤ ꯃꯇꯧꯁꯤ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯀꯥꯟꯅꯗꯦ, ꯃꯅꯨꯡꯗ ꯆꯪꯉꯁꯤ, ꯏꯆꯥꯅ ꯍꯔꯥꯎꯖꯕ ꯃꯇꯧ ꯑꯁꯤ ꯉꯥꯏꯍꯥꯛ ꯊꯋꯥꯏ ꯇꯥꯅ ꯏꯕꯥꯅꯤ ꯌꯦꯡꯃꯤꯟꯅꯔꯨꯁꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯨꯔꯦꯟ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯄꯨꯔꯦꯟꯅ ꯉꯥꯡꯉꯤꯕ ꯇꯝꯂꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯀꯔꯤꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯨꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯤ ꯂꯥꯏꯙꯤꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯈꯤ꯫ ꯆꯥꯅꯤ ꯊꯛꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗꯁꯨ ꯂꯥꯏꯙꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅꯇ ꯂꯩꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯃꯃꯥ ꯑꯌꯤꯡꯕꯤꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯄꯥꯏꯕ ꯀꯤꯕ ꯑꯃ ꯄꯣꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯦꯟꯗꯁꯨ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯨꯕꯗ ꯄꯨꯔꯦꯟꯅꯁꯨ ꯑꯌꯤꯡꯕꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯅ ꯅꯉꯣꯟꯗ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ, ꯂꯥꯏꯙꯤ ꯑꯁꯤꯕꯨ ꯁꯥꯔꯛꯏꯕ ꯎ ꯄꯥꯟꯕꯤ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯕ ꯎꯅꯤ꯫ ꯃꯗꯨꯅ ꯂꯥꯏꯙꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯏ꯫ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ, ꯏꯆꯥꯒꯤ ꯏꯇꯥ ꯂꯥꯏꯙꯤ ꯑꯁꯤ ꯃꯥꯒꯤꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ, ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯣꯏ ꯈꯨꯝꯃꯛꯈꯤ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯄꯨꯔꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯌꯤꯡꯕꯤꯗꯤ ꯊꯥꯖꯧ ꯀꯧꯕ ꯌꯥꯔꯝꯗꯦ꯫ ꯃꯆꯥꯒ ꯃꯥꯒꯤ ꯅꯨꯄꯥꯒꯅ ꯂꯥꯏꯙꯤꯗꯨꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯀꯥꯟ ꯄꯨꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨ ꯆꯥꯎ ꯊꯛꯎ ꯑꯃꯠꯇ ꯌꯥꯁꯤꯜꯂꯛꯈꯤꯗꯦ꯫ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯒ ꯍꯤꯗꯥꯛ ꯊꯥꯔꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛꯇ ꯁꯥꯕꯤꯔꯛꯈꯤꯕ ꯂꯥꯏꯙꯤ ꯑꯗꯨꯗꯤ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯍꯜꯂꯝꯗꯦ꯫ ꯅꯣꯡꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯄꯨꯔꯦꯟꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯃꯆꯥꯕꯨ ꯁꯪꯗꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯎꯃꯪ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯈꯣꯜ ꯑꯗꯨ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯄꯥꯒ ꯍꯦꯛ ꯆꯥꯟꯅꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯁꯨꯛꯂꯕ ꯎꯃꯪ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤꯕꯨ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯡꯇꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯎꯃꯪ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯗꯤ ꯂꯥꯏꯙꯤ ꯑꯗꯨꯒ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯦꯞꯄꯒ
ꯁꯥꯟꯅꯕꯒꯤ ꯃꯇꯧ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯑꯏꯪꯕꯤꯁꯨ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯐꯃꯨꯡꯗ ꯇꯨꯝꯃꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯥꯏꯙꯤ ꯑꯗꯨ ꯀꯣꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯏꯪꯕꯤ ꯃꯁꯥꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯄꯣꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯦꯟꯕꯨꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯄꯨꯔꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯍꯧꯒꯠꯂꯛꯈꯤ꯫ "ꯀꯩꯗꯧꯔꯒꯦ ꯑꯍꯤꯡ ꯑꯁꯤꯗ ꯅꯁꯥꯗ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯤ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯊꯣꯡꯅꯥꯎ ꯑꯁꯤꯅ ꯍꯥꯡꯗꯣꯛꯂꯤꯕꯅ?" ꯑꯏꯪꯕꯤꯁꯨ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯄꯨꯔꯦꯟꯗ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯑꯩꯁꯦ ꯉꯥꯎꯗꯣꯔꯕ꯭ꯔꯥ ꯈꯪꯗꯦ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯗꯣꯔꯤꯕꯖꯥꯔꯥ? ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ, ꯇꯥꯕꯤꯌꯨ꯫ ꯌꯥꯔꯒꯗꯤ ꯅꯪꯅ ꯏꯆꯥꯒꯤꯗꯃꯛꯇ ꯁꯥꯕꯤꯔꯛꯄ ꯂꯥꯏꯙꯤ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯀꯤ꯫ ꯏꯆꯥ ꯅꯥꯕ ꯐꯠꯇ꯭ꯔꯤꯐꯥꯎ ꯂꯥꯏꯙꯤ ꯑꯁꯤ ꯃꯇꯝ ꯈꯔ ꯃꯐꯝ ꯀꯔꯥꯏꯗꯅꯣ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯤꯈꯣ꯫ ꯑꯩꯒꯤ ꯃꯤꯄꯥꯏꯕꯁꯤ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ." ꯑꯏꯪꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯔꯦꯟ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯏꯙꯤ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯗꯤ? ꯏꯆꯥꯅꯁꯨ ꯑꯁꯨꯛ ꯈꯣꯏꯗꯥꯖꯔꯤ꯫ ꯐꯔꯦ, ꯅꯪꯅ ꯂꯥꯏꯙꯤ ꯑꯁꯤ ꯌꯥꯝꯅ ꯀꯤꯔꯒꯅ ꯃꯇꯝ ꯈꯔ ꯂꯥꯏꯙꯤ ꯑꯁꯤ ꯎꯃꯪꯗ ꯊꯝꯃꯨꯔꯒꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯇꯨꯝꯃꯁꯤ꯫ ꯑꯍꯤꯡꯗ ꯊꯣꯡꯅꯥꯎ ꯑꯁꯤꯁꯨ ꯍꯥꯡꯇꯣꯛꯀꯅꯨ." ꯑꯁꯨꯝꯅ ꯄꯨꯔꯦꯟꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯍꯤꯡꯗꯨꯃꯁꯨ ꯑꯏꯪꯕꯤꯁꯨ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡ ꯋꯥꯈꯜ ꯇꯧꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯏꯪꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤꯗꯤ ꯃꯁꯥ ꯄꯨꯝꯕ ꯏꯪꯄꯛ ꯏꯪꯕ ꯃꯈꯩ ꯀꯧꯕ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯏꯪꯕꯤ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯔꯦꯟꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯕꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤꯗꯤ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯕ ꯃꯇꯝꯗꯁꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯁꯤꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯏꯪꯕꯤ ꯑꯃꯗꯤ ꯄꯨꯔꯦꯟ ꯃꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯄꯨꯔꯦꯟꯅꯁꯨ ꯃꯆꯥꯅ ꯈꯣꯏꯗꯥꯅ ꯁꯥꯟꯅꯖꯔꯝꯕ ꯂꯥꯏꯙꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯡꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯏꯪꯕꯤꯗꯤ ꯂꯥꯏꯙꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯊꯝꯕ ꯄꯥꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯏꯪꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯉꯝꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯈꯤꯗꯕ ꯊꯥ ꯑꯃꯃꯨꯛ ꯐꯥꯔꯛꯑꯕ ꯀꯥꯟ ꯌꯨꯝ ꯑꯗꯨꯗ ꯑꯑꯣꯟꯕ ꯈꯔ ꯑꯏꯪꯕꯤꯅ ꯎꯕ ꯐꯪꯉꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯍꯦꯛ ꯆꯠꯊꯣꯛꯈꯤꯕꯒ ꯂꯥꯏꯙꯤ ꯑꯗꯨ ꯂꯦꯡ ꯈꯣꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ, ꯃꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝ ꯋꯥ ꯉꯥꯡꯕ ꯁꯛꯄ, ꯈꯣꯟꯖꯦꯜ ꯑꯀꯤꯕ ꯃꯇꯧ ꯀꯌా ꯑꯃ ꯎꯕ ꯐꯪꯉꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯑꯏꯪꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯊꯕꯛ ꯆꯠꯊꯣꯛꯈꯤꯉꯩ, ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯅꯣꯝꯃꯤꯉꯩ ꯃꯈꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯐꯃꯨꯡ ꯀꯥ ꯑꯗꯣꯝꯗꯒꯤ ꯃꯔꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯏꯪꯕꯤꯅ, "ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ? ꯃꯁꯤꯕꯨ ꯆꯨꯝꯂꯤꯕꯖꯥꯔꯥ? ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜꯅꯤ." ꯑꯁꯨꯝꯅ ꯑꯏꯪꯕꯤꯅ ꯀꯥ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯂꯥꯏꯙꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯏꯪꯕꯤꯁꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯊꯀꯠꯄ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯂꯥꯏꯙꯕꯤ ꯑꯗꯨꯅꯁꯨ ꯑꯏꯪꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗꯕ ꯃꯇꯧ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯅ, "ꯏꯃꯥ, ꯑꯩ ꯁꯤꯗ꯭ꯔꯤꯌꯦ, ꯑꯩ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ" ꯍꯥꯏꯔꯛꯈꯤ꯫ ꯏꯊꯥ ꯊꯥꯖꯗꯕ ꯂꯥꯏꯙꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯏꯪꯕꯤꯁꯨ ꯃꯁꯥꯗ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯏꯪꯕꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯂꯥꯏꯙꯕꯤ ꯑꯗꯨ ꯋꯥ ꯉꯥꯡꯉꯛꯄ ꯅꯠꯇꯦ, ꯃꯁꯤ ꯄꯨꯝꯕ ꯃꯥꯒꯤ ꯚꯥꯞꯅ ꯁꯥꯒꯠꯂꯒ ꯊꯣꯛꯆꯔꯛꯄ ꯋꯥꯈꯜꯅꯤ ꯈꯟꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯎꯃꯪ ꯑꯗꯨꯗ ꯍꯨꯟꯇꯣꯛꯂꯨꯅꯕ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯎꯈꯣꯡ ꯑꯃꯗ ꯂꯥꯏꯙꯤꯗꯨ ꯊꯅꯝꯗꯨꯅ ꯑꯏꯪꯕꯤ ꯃꯌꯨꯝꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ, ꯂꯥꯏꯙꯕꯤ ꯑꯗꯨꯗꯤ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯍꯥꯟꯅꯒꯨꯝ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯏꯪꯕꯤ ꯑꯀꯤꯕꯅ ꯃꯁꯥꯗ ꯊꯨꯝꯍꯜꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯂꯥꯏꯙꯤ ꯑꯗꯨꯅ ꯑꯀꯤꯕ ꯑꯁꯥꯎꯕ ꯁꯛꯂꯣꯟ ꯑꯃꯗ ꯑꯏꯪꯕꯤꯗ ꯁꯥꯎꯅ ꯌꯦꯡꯉꯛꯇꯨꯅ, "ꯅꯪꯁꯨ ꯁꯤꯕꯒꯤ ꯃꯇꯝ ꯀꯨꯏꯗ꯭ꯔꯦ, ꯅꯪꯒꯤ ꯅꯨꯄꯥꯒ ꯅꯪꯒꯁꯨ ꯑꯩꯅ ꯊꯋꯥꯏ ꯂꯧꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯏꯪꯕꯤ ꯀꯤꯖꯔꯛꯄꯗꯒꯤ ꯀꯞꯇꯨꯅ ꯌꯨꯝꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯦꯟꯁꯨ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯉꯛꯈꯤ꯫ ꯄꯨꯔꯦꯟꯗꯁꯨ ꯑꯏꯪꯕꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ "ꯅꯪꯅ ꯁꯥꯔꯛꯄ ꯂꯥꯏꯙꯤꯁꯤ ꯑꯆꯝꯕ ꯂꯥꯏꯙꯕꯤ ꯅꯠꯇꯦ, ꯃꯤꯕꯨ ꯊꯋꯥꯏ ꯂꯧꯕ ꯉꯝꯕ ꯂꯥꯏꯙꯤꯅꯤ꯫ ꯏꯕꯥꯅꯤꯒꯤ ꯏꯆꯥꯕꯨꯁꯨ ꯂꯥꯏꯙꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯂꯥꯏꯙꯕꯤ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯁꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯥꯅꯤꯁꯨ ꯃꯥꯅ ꯊꯋꯥꯏ ꯂꯧꯈ꯭ꯔꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯏꯪꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯔꯦꯟ ꯃꯁꯥꯗ ꯀꯔꯤꯁꯨ ꯊꯧꯁꯥ ꯋꯥꯁꯥꯔꯝꯗꯦ, ꯇꯨꯃꯤꯟꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯣꯝꯗꯅ ꯑꯏꯪꯕꯤꯗꯤ ꯂꯥꯏꯙꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯥꯒꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯄꯥꯏꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯦꯟꯅ ꯊꯕꯛ ꯍꯦꯛ ꯆꯠꯊꯣꯛꯈꯤꯕꯒ ꯂꯥꯏꯙꯕꯤ ꯑꯗꯨꯅ ꯑꯏꯪꯕꯤꯗ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯛꯅꯔꯒꯗ ꯂꯥꯛꯈꯤ꯫ ꯂꯥꯏꯙꯕꯤ ꯑꯗꯨꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯂꯥꯏꯙꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯑꯏꯪꯕꯤ ꯑꯃꯗꯤ
Purengi laikhidraba masanupigi saklon mitam lauduna umang adugi manungda hekta sangki matau kaya si ayingbi tani khangiba Purendi karisu khangamkhide matam khara leiraba matung nongmadi Purena thabak khalakpada magi nupi ayingbi yum maduda thiba phangkhide kona thangda koiti thiraba matung umang aduda masa matomda thauri yanduna ayingbi siraga leiramki laidabi edusu ayingbi ki manakta targa leirami matau aduda Puren mamanga sap manarami phanamasi oiduna su laiti eduna matu masa animak thawai laukibane haibasi Purendi khangjaramde magi nupi ayingbi laikhidraba matung yum maduda laidabi eduga Puren gata laiba hauraklammi tawbadabo Purendi magi nupi ga masaga laikhidabagi wakhanda angawba magi saklo laura ami Puren ga thabak suminaba masung mamanaba singnasu Puren bu unaba yum maduda nong phatok lakpa matamda Purendi laiti adugata angawbagum wari sarga leiramba thengnarami asumna tamna laidabi aduna Puren bu su hanaba sem saba haurakhi matam pumbada Purenda laidabi aduna masu masa matomda sijanaba inselami matau kya sida Puren su phatraba laiti adugi wa induna masa matomda mai thajanjaduna sijakhi hojikti laidabi aduna imung ama tumna manghan tahalami umang aduda su laidabi adugi chena thoina sanapam oihauki khungang aduda leiba mioi singna nong phadok umang aduda uyanba lakpada angakpa kiba matau khara uba phangami laiti aduna chenba chatpa umagi marumnagi yengaga leiramba matau kyasi thengnaba haura ami mioi amakaka umang aduda singyanba changlurabadi laiti adugi makhuda thawai mangba tarami kona thangdadi khungang adugi mioi singsu tamna wafam asi khangnaba haurakhi maduna umang adu umange laiti haina khangnarami khungange mioi amatasu umang aduda singyanba changnaramde salabasu mioi mari manga punna hongnaraga ayuk anganbada changnarami mayam wari asi matang asaida loijare mathangi wari thagalakpada mayam punna muk thengnarasi ngasigidi mayamdagi kainanaba bidai laujari